Manipur Top Trending News na tungan-tungan reliable source sindagi lakot jaraga mata-matam di oiba maru oiba i-pausing patukuna kanghanjari. Han bada RK Production gi YouTube channel na JC Bulana uhan naba hona bigunu haina pongdorokli mamang thagi kungani thoida Bishnupur district ki Saiton da laiba Lamjing Maira School da mahiroi ama laikidabagi matang da handakta RK Production gi YouTube channel na mahi sangsi gi founder dagi lauki interview adubu asengba achumbu oibagi moongda sandorogli basi nakal amatagi oiba miyeng ni haina JC gi convener Jaya Khangembamna ngasi Hubak Chow Ikaida pangthukiba pawgi mihumda phongdokre ahakna makha taraduna hai JSC asina laikhidraba mahiroi asigi matangda selga hiram amatada mari leinade sel larumba tarabasu karigumba hiram amatada JSC ga mari leinade mahisang asigi maikaidagi misi asigi matangda sengkiba JSC na mateng pangbiramba laite hairibasi laikhidraba mahiroi asigi imung manungna yasinarpadagi JSC bu ithorakibani matam adudagi JSC na pangpham handokibaga loinana misi asiga mari leina kidre mahakna makhatana YouTube channel asina JSC bu lepak miyamda lan uhannaba honaribasi lepkadabani hiram sigi matangda JSC na asengba achumba lepak miyamda khanghanaba matam piragadi pawdamnaba sem sari lepak miyamnasu JSC bu lana uribasigi asengba achumba puthokpada mateng pangbiu chum hairakli makhatarkada PUCL gi report intharo Manipur gi irang sigi mayol chohanbani MCM Manipur Thokliba Lansigi Matangda People Union for Liberties na the report of the Independent People Tribunal on the ongoing ethnic conflict in the Manipur Iber report ama puthokliba si khara ingtharo Manipur irang mayol amuk hanna chonghanduna achouba irang pokhanana bani haina Maitei Council Moregi President Mayang Lambam toibagi chirol amana phongdorokli PUCL na nakal amatagi oiba miyeng da yengduna puthorkliba report sina maitei purupu lan uhalle purup anigi marakta awai akum tawnaduna thokhiba thoningdaba thogdoksing adu nahongnana nisinghanduna amukhanna achouba irang thoknanaba sinbani PUCL na puthorkliba report si yaningde nakal namtagi oiba miyeng da yengduna puthorpani muchi tawraba Manipur gi irang sigi mairida hugi nungsit kamsinduna thaw haijinduna purup maselgi marakta amukhanna lan thokhanduna Manipur Thugainaba Pandamda PUCL na puthorkliba report yaning di hairi India lengang na Manipur da thokliba lan asigi waroisin purake hairabadi irang sagatliba PUCL gi mathakta chap chaba logi oiba thabak lokhatlu hairiba union asina semliba aranba michang mikhai naiba namatagi oba miyengda puthokliba report asi hingjilu adu natrabadi report sigi awai akum tawnak matamda ingtharoba irang asi amukhanna hawktuna pamdaba thogdoksing thokpa yai maram asina matam charingaida atu matamda lengang na miyeng changduna pamdaba thogdoksing thoktanaba honabiu PUCL nasu thokliba report asi handukadabani karigumba handoktrabadi Manipur da amukhanna tanglukki irang thorpada maduda thokpa apapatagi chekchakun namak PUCL na pugadabani hairakli haipo jadonagi wakhalon ngasigi mirol na tamjaningai ni partizai ni mai malemda numit taba leite haina khiba loilam sandokpa mapangal kalaba British ki mayakta aikoi ningtamna hingadabani ningtamna hinglakhiba phurup amani haibagi wakhalonda temsingna khiba haipo jadonangi wakhalon amadi mapangal thauna ngasigi mirol sina tamjaningai ni haina Jilarong Union Assam Manipur Nagaland gi General Secretary Partizai Nyumai na phongdokre wapam asi ngasi loop asina sinduna kaisa part powerhouse mamangda laiba haipo jadonang pakta freedom fighter asigi laikhidabagi chahi Maudraga Mari Suba Kumon Thorongo Mari Lenana Mahangna Phongdokibani Thoramsiga Mari Lenana Mahakna Makhatana Haikibada Freedom Fighter Haipa Jadonangi Ponsisi Ngakpani Matam aduda Mahak Western Education gi Mangal Ningtina Panglaba Laik Laisu Haiba Haibadusu Oikide Adubu Loilam Sandokpa British Kamayakta Aikoi Ningkha Tamna Hinglakiba Purup Amani Aikoi Kanagi Sumika Walakte Haiba Waklon aduda Yumphom Oiraduna Yeknaba British ka Laking Lakibani Masagi Furup Amadi Maram Dambu Nuksijaba Haibasi Mahaki Pokpadagi Yauraklaba Thidok Hindokpa Matik Maya Amani Masigumba Mahaki Wakalon si Ekoina Tamjiningai ni Magna Makhatana Hakibada Freedom Fighter Haipo Jadonangi Ningsing Kumon Thoramsi State ki thakta puthoknaba Jilarong Union gi maikaidagi Manipur lengakta kyar khanna taksin kiba laikre adubu ngasi fawbada thabakto omthokpa leitri hiramsi matangda lengaki maikaidagi akanba miyeng changhaningli Maki ningsing kumonsi lamdamsigi yelhomi furup khudimangna furup ki khenabal thamdana punna pangthok minaba changi kumsigi chahi gi oinadi state sida lariba irang sina maram oiraga thoramsigi pikna maming khaktagi oina pangthok lei adubu mathang chahi dadi thoramsi pak chauna state sin bathungna pangthok naba union asina onari haina su phongdorkli
अमरोमदना मिजोरामदा लुपा crore चामगा निफुगा मरी रोंगी ओइगदबा ड्रग का कोना मियो एहुम फारे सेक्यूरिटी फोर्स नंगारांग अथेंगबदा सासिप्तगी लुपा crore चामगा निफुगा मरी रोंगी ओइगदबा मेथापेटामाइन टैबलेट क्या फगत ngamkhre border security force amadi narcotic control bureau na sathiba joint operation amada mizoramgi registration number oiba bolero pickup x amada porkhiba yamlaba drug sing asi fagat ngamkhibani drug sing asi puduna lakhiba mioi ohum adu security force na fagat khiba galona narcotic control bureau na makoi ohum adu ngasi kota puthokre officers sing na phongdor khibada ngarang fakiba drug sing asi mizoram da faba ani suba khwaidi gi chawba methamphetamine tablet singni mamangdasu state excise and narcotic minister lying hinglova marna mizoram assembly dal hokiba chahi manga asida state asida drug kamari lainaba case kamioi chahunga yankhai ga mathoi sikhre masigi manungda nifuga tarukti nupi ni haina pongdokiba laikre mahakna makha taraduna kumja 2020 amadi chahi sigi october nipan fawagi manungda heroin number 4 ga mari lainana missing umrang nipan amasung tonga tongomba drug kya sinnabana maram oiraga mioi chaniga humdraga humdoi sikre drug ki victim oil mioi sing asi ayambana chahi taraga mapandagi yankhai ga taret awgi manungda leiba mioi sing oiki mizoram gi district taraga mathogi manungda aizolda drug ka mari lenana mioi chaniga humdraga mari sikhi masina district ka mathoi asigi manungda khwaidi wangba figure oidi haiki Asu pagdamada soiki lam kibawa ga suma pigani channel asu bunuk sibiduna share amadi subscribe to bibi damo haini tan thara pa khondok sari amadi makata namyam gi seba to ngamba ojege